ꯉꯁꯤꯗꯤ ꯁꯂꯥꯗ ꯃꯆꯥ ꯑꯃ ꯁꯦꯝꯒꯦ ꯕ꯭ꯔꯣꯀꯣꯂꯤꯒ ꯖꯨꯆꯤꯅꯤ ꯍꯥꯏꯕ꯭ꯔꯥ ꯖꯨꯀꯤꯅꯤ ꯍꯥꯏꯕ꯭ꯔꯥ ꯁꯤꯃꯅꯦ ꯆꯥꯕꯗꯤ ꯍꯧꯕ ꯀꯩꯝ ꯇꯧꯔꯦꯅꯦ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯒꯤ ꯖꯨꯆꯤꯅꯤ ꯕ꯭ꯔꯣꯀꯣꯂꯤ ꯖꯨꯀꯤꯅꯤ ꯀꯩꯀꯥꯁꯦ ꯃꯥꯒꯤ ꯃꯍꯥꯎꯁꯦ ꯇꯦꯁꯇꯔꯅꯦ ꯑꯩꯈꯣꯏ ꯇꯦꯁꯇꯔꯁꯦ ꯉꯁꯤꯗꯤ ꯁꯂꯥꯗ ꯃꯆꯥ ꯑꯃ ꯁꯦꯝꯒꯦ ꯕ꯭ꯔꯣꯀꯣꯂꯤꯒ ꯖꯨꯆꯤꯅꯤ ꯍꯥꯏꯕ꯭ꯔꯥ ꯖꯨꯀꯤꯅꯤ ꯍꯥꯏꯕ꯭ꯔꯥ ꯁꯤꯃꯅꯦ ꯕꯤꯟꯁꯅꯦ ꯑꯗꯒꯤ ꯀꯦꯔꯠ ꯈꯔ ꯇꯧꯔꯒ ꯑꯗꯒꯤ ꯁꯤꯒꯤ ꯄꯥꯎꯗꯔ ꯀꯩ ꯍꯥꯏꯇꯥꯔꯦꯅꯦ ꯒꯥꯔꯂꯤꯛ ꯑꯣꯅꯤꯌꯟ ꯀꯩꯀꯥꯅ ꯍꯥꯏꯔꯒ ꯏꯇꯥꯂꯤꯌꯥꯟ ꯁꯤꯖꯅꯤꯡ ꯀꯩꯀꯥ ꯑꯗꯨꯃꯥꯏꯅ ꯍꯥꯞꯄꯒ ꯁꯂꯥꯗ ꯃꯆꯥ ꯑꯃ ꯁꯦꯝꯗꯣꯛꯀꯦ ꯁꯤꯒꯤꯁꯦ ꯁꯣꯏꯕ ꯍꯧꯖꯜꯂꯒꯦ ꯖꯨꯆꯤꯅꯤ ꯍꯥꯏꯕ꯭ꯔꯥ ꯖꯨꯀꯤꯅꯤ ꯍꯥꯏꯕ꯭ꯔꯥ ꯁꯤꯁꯦ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯕ ꯁꯤꯗꯤ ꯃꯆꯥ ꯁ꯭ꯂꯥꯏꯁ ꯇꯧꯕꯁꯨ ꯌꯥꯎꯏ ꯁꯣꯏꯕꯁꯨ ꯌꯥꯎꯏ ꯕꯤꯟꯁꯤꯁꯨ ꯌꯥꯝ ꯆꯥꯎꯗꯕꯤꯗꯀꯣ Okay, hello.
powder. Garlic powder. Soya apamba kanguna soya mapsalari. Buat lagi. Ready. Vegetable. Wah, ini aja. Broccoli, zucchini. Coba apa lagi? Sabi ako, kamay daw zucchini, broccoli, zucchini kaya magi mau ya. Tester nih, koi tester ya. Yang kan nggak berarti. Yang kan nggak berarti. Saya yang kan nggak, saya yang kan nggak. Cak kita sendiri. Cak sama tau. Kita ni, cici makai dulu ya na. Hao như vậy, sao bây giờ? Bây giờ đâu mà bây giờ sao bây giờ đi đâu xe là gì? Hao ra thôi. À rồi. Đi, làm tao ấy nó. Thằng này làm tao rồi. Sakit mota. Pergi main manber ke kami am sehat. Mai ni kau pergi juga. Bi ke kami am sehat.